ꯃꯌꯥꯝꯕꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯌꯥꯝꯗ ꯋꯥꯔꯤ ꯍꯧꯗ꯭ꯔꯤꯉꯩꯗ ꯀꯩꯒꯨꯝꯕ ꯑꯃꯇ ꯈꯪꯍꯟꯖꯒꯦ ꯄꯥꯡꯊꯣꯛꯀꯅꯤꯅ ꯍꯥꯏꯔꯤꯕ ꯂꯛꯀꯤ ꯗ꯭ꯔꯣ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯨ ꯆꯃꯝꯅꯕ ꯈꯪꯗꯕ ꯌꯥꯎꯕ ꯃꯥꯜꯂꯦ ꯑꯗꯨ ꯃꯌꯥꯝ ꯍꯥꯏꯖꯔꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯑꯍꯥꯟꯕꯗ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯊꯥꯒꯠꯂꯤꯕ ꯋꯥꯔꯤꯁꯤꯡ ꯑꯁꯤꯗ ꯀꯃꯦꯟ ꯑꯃ ꯄꯤꯕꯤꯔꯣ ꯍꯥꯏꯔꯤꯕ ꯑꯁꯤ ꯇꯧꯕꯤꯕ ꯇꯥꯔꯒꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯟꯗꯦ ꯈꯨꯗꯤꯡꯒꯤ ꯂꯥꯎꯊꯣꯛꯏꯕ ꯁꯦꯔꯤꯌꯜ ꯂꯤꯁꯇꯨꯗ ꯁꯣꯝꯒꯤ ꯃꯤꯡꯁꯨ ꯁꯣꯏꯗꯅ ꯌꯥꯎꯔꯒꯅꯤ ꯑꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯗ ꯅꯧꯅ ꯆꯪꯕꯤꯔꯛꯂꯤꯕꯁꯤꯡꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯣ ꯑꯃꯗꯤ ꯋꯥꯔꯤꯗ ꯀꯃꯦꯟ ꯄꯤꯕꯤꯔꯣ ꯁꯣꯝꯁꯨ ꯂꯛꯀꯤ ꯗ꯭ꯔꯣ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯌꯥꯎꯕꯤꯌꯨ ꯁꯣꯝꯗꯗꯤ ꯄꯨꯁꯄꯥ ꯍꯔꯥꯎꯕꯅ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯔꯦ ꯅꯍꯥꯟ ꯃꯈꯩ ꯔꯥꯖꯦꯁꯄꯨ ꯀꯔꯝꯅ ꯂꯥꯞꯊꯣꯛꯀꯅꯤ ꯈꯟꯕꯗ ꯑꯋꯥꯕ ꯑꯣꯏꯔꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯅꯨꯡꯉꯥꯏꯕꯗꯨ ꯌꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯄꯨꯁꯄꯥꯅ ꯃꯍꯥꯛꯀ ꯅꯧꯅ ꯈꯪꯅꯕ ꯍꯦꯝꯕꯕꯨ ꯀꯧꯔꯝꯃꯤ ꯀꯣꯏꯕ ꯆꯠꯁꯦ ꯍꯥꯏꯗꯨꯅ ꯍꯦꯝꯕꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯔꯛꯂꯦ ꯄꯨꯁꯄꯥꯅ ꯑꯗꯨꯗꯤ ꯐꯣꯟꯁꯦ ꯊꯝꯂꯒꯦ ꯂꯥꯛꯅꯕ ꯇꯧꯔꯣ ꯍꯥꯏꯔꯒ ꯐꯣꯟ ꯑꯗꯨ ꯊꯝꯈ꯭ꯔꯦ ꯍꯦꯝꯕ ꯈꯣꯏꯒꯤ ꯏꯃꯨꯡ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡ ꯅꯠꯇꯦ ꯑꯗꯨꯒ ꯍꯦꯝꯕꯗꯤ ꯅꯨꯄꯤꯁꯨ ꯊꯤꯔꯦ ꯑꯗꯨꯒ ꯄꯨꯁꯄꯥꯗꯗꯤ ꯍꯦꯝꯕꯅ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏꯕ ꯃꯆꯥ ꯃꯁꯨ ꯁꯥꯔꯝꯃꯤ ꯒꯥꯔꯤꯒꯁꯦ ꯁꯤꯟꯗꯨꯅ ꯇꯣꯡꯉꯒ ꯄꯨꯁꯄꯥꯒꯤ ꯃꯃꯤꯠ ꯊꯛꯍꯜꯂꯤ ꯄꯨꯁꯄꯥꯗꯤ ꯑꯔꯪ ꯑꯔꯥꯛꯇ ꯈꯔ ꯉꯥꯎꯕꯅꯤꯅ ꯍꯦꯝꯕꯕꯨ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯦ ꯄꯨꯁꯄꯥ ꯍꯦꯝꯕꯒꯤ ꯃꯔꯤ ꯃꯈꯣꯡ ꯀꯔꯤꯝꯇ ꯊꯤꯒꯠꯂꯨꯕ ꯇꯧꯗ꯭ꯔꯦ ꯑꯗꯨꯒ ꯌꯥꯏꯐꯕꯒꯤ ꯋꯥꯈꯜꯁꯨ ꯈꯟꯈꯤꯗ꯭ꯔꯦ ꯌꯥꯏꯐꯕꯗꯒꯤ ꯍꯦꯝꯕꯅ ꯄꯩꯁా ꯄꯥꯏꯕ ꯍꯦꯜꯂꯤ ꯒꯥꯔꯤ ꯃꯈꯜ ꯃꯈꯜ ꯊꯧ ꯌꯥꯏꯗꯨꯅ ꯌꯥꯏꯐꯕꯕꯨ ꯀꯥꯎꯈ꯭ꯔꯦ ꯄꯨꯁꯄꯥ ꯌꯥꯝ ꯅꯥꯟꯅ ꯀꯦꯔꯤ ꯃꯃꯥ ꯃꯦꯝꯊꯣꯏꯅ ꯍꯥꯏꯔꯤ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ ꯅꯪꯕꯣ ꯄꯨꯁꯄꯥꯅ ꯈꯨꯝꯃꯤ ꯑꯣ ꯅꯌꯥ ꯅꯨꯄꯥ ꯎꯅꯔꯨꯒꯦ ꯃꯦꯝꯊꯣꯏꯅ ꯍꯩꯃꯥ ꯌꯥꯏꯐꯕꯔꯣ ꯄꯨꯁꯄꯥꯅ ꯈꯨꯝꯃꯤ ꯆꯠꯂꯣꯍꯦ ꯀꯗꯥꯏꯗꯒꯤ ꯌꯥꯏꯐꯕꯅꯣ ꯃꯥꯒ ꯄꯜꯂꯛꯀꯅꯨ ꯃꯦꯝꯊꯣꯏꯅ ꯑꯗꯨꯗꯤ ꯀꯅꯥ ꯅꯍꯥꯟꯒꯤ ꯅꯨꯄꯥꯗꯨꯔꯣ ꯄꯨꯁꯄꯥꯅ ꯈꯨꯝꯃꯤ ꯏꯃꯥ ꯅꯪ ꯁꯤꯗꯤꯀꯣ ꯑꯃꯠꯇ ꯅꯠꯇꯦ ꯑꯅꯧꯕꯅꯦ ꯄꯩꯁꯥꯒ ꯌꯥꯝ ꯄꯥꯏꯈ꯭ꯔꯖꯥꯠꯅꯤ ꯒꯥꯔꯤꯒꯁꯦ ꯃꯈꯜ ꯃꯈꯜ ꯊꯧꯗꯅ ꯃꯦꯝꯊꯣꯏꯅ ꯑꯦ ꯅꯪꯗꯤ ꯂꯛꯀꯤ ꯗ꯭ꯔꯣ ꯑꯃ ꯐꯥꯎꯕꯒ ꯆꯞ ꯃꯥꯟꯅꯔꯦꯅꯦ ꯏꯃꯥꯒꯤ ꯕꯦꯝꯃ ꯅꯪꯁꯦ ꯑꯣꯟꯊꯣꯛꯅ ꯁꯤꯡꯈ꯭ꯔꯦꯗꯀꯣ ꯏꯃꯥꯒꯤ ꯏꯆꯥꯅꯦ ꯍꯥꯏꯕꯗ ꯆꯥꯎꯊꯣꯛꯆꯩ ꯄꯨꯁꯄꯥꯅ ꯏꯃꯥꯒꯤ ꯅꯆꯥꯅꯕꯨ ꯂꯦꯝꯅ ꯃꯥꯡꯒꯗ꯭ꯔꯣ ꯇꯟꯖꯥꯗꯨꯗ ꯍꯦꯝꯕ ꯄꯨꯁꯄꯥꯗ ꯐꯣꯟ ꯇꯧꯔꯦ ꯄꯨꯁꯄꯥ ꯐꯣꯟꯗꯣ ꯄꯥꯏꯈꯠꯂꯦ ꯍꯦꯝꯕꯅ ꯍꯥꯏꯔꯦ ꯊꯣꯛꯂꯛꯇ꯭ꯔꯤꯕꯣ ꯑꯩ ꯉꯥꯏ ꯂꯩꯔꯦ ꯄꯨꯁꯄꯥꯅ ꯂꯣꯏꯔꯦꯍꯦ ꯊꯣꯛꯂꯛꯑꯦ ꯍꯥꯏꯗꯨꯅ ꯐꯣꯟ ꯑꯗꯨ ꯊꯝꯈ꯭ರೆ ꯑꯗꯨꯒ ꯃꯃꯥꯗ ꯏꯃꯥ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯗꯨꯅ ꯄꯨꯁꯄꯥ ꯊꯣꯛꯈ꯭ꯔꯦ ꯄꯨꯁꯄꯥꯒ ꯍꯦꯝꯕꯒ ꯀꯣꯏꯕ ꯆꯠꯈ꯭ꯔꯦ ꯁꯣꯝꯗꯅ ꯀꯤꯁꯟꯁꯨ ꯂꯩꯁꯅꯥ ꯊꯣꯛꯂꯛꯄ ꯉꯥꯏꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯩꯁꯅꯥ ꯁꯅꯥꯕꯨꯜ ꯑꯃ ꯄꯥꯏꯔꯒ ꯏꯁꯤꯡ ꯊꯣꯛꯄ ꯊꯣꯛꯂꯛꯏ ꯂꯩꯁꯅꯥ ꯀꯤꯁꯟ ꯎꯕꯗ ꯌꯥꯝ ꯏꯀꯥꯏꯔꯝꯃꯤ ꯂꯩꯁꯅꯥ ꯅꯣꯟꯊꯗꯨꯅ ꯑꯗꯨꯝ ꯆꯠꯂꯤ ꯀꯤꯁꯟꯅ ꯂꯩꯁꯅꯥ ꯏꯁꯤꯡ ꯁꯣꯛꯇꯣꯏꯔꯣ ꯂꯩꯁꯅꯥꯁꯨ ꯈꯨꯝꯃꯤ ꯍꯣꯏ ꯗꯥ ꯀꯤꯁꯟ ꯀꯤꯁꯟꯅ ꯑꯩꯅ ꯍꯥꯏꯈꯤꯕꯗꯣ ꯀꯃꯥꯏꯅ ꯇꯧꯁꯤ ꯍꯥꯏꯅꯣ ꯂꯩꯁꯅꯥꯅ ꯗꯥ ꯀꯤꯁꯟ ꯑꯩ ꯃꯗꯨꯒꯤ ꯋꯥꯗꯣ ꯌꯥꯕ ꯉꯝꯈꯤꯔꯣꯏ ꯑꯩ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤ ꯀꯤꯁꯟꯅ ꯈꯨꯝꯃꯤ ꯀꯗꯥꯏꯗꯒꯤ ꯑꯉꯥꯡꯅꯣ ꯅꯪꯕꯣ ꯑꯩꯅꯗꯤ ꯑꯉꯥꯡ ꯅꯠꯇ꯭ꯔꯦ ꯈꯜꯂꯒ ꯍꯥꯏꯔꯛꯏꯅꯤ ꯂꯩꯁꯅꯥꯅ ꯈꯨꯝꯃꯤ ꯇꯥꯅꯤꯡꯗꯦꯀꯣ ꯌꯥꯝ ꯀꯤꯁꯟꯅ ꯉꯁꯤꯗꯤ ꯅꯪ ꯌꯥꯗꯦꯗꯣ ꯑꯗꯨꯝꯇꯪ ꯍꯥꯏꯔꯝꯃꯨ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯌꯨꯝꯗ ꯆꯪꯉꯔꯣꯏ ꯋꯥꯁꯦ ꯍꯥꯏꯗꯨꯅ ꯂꯩꯁꯅꯥ ꯈꯣꯏꯒꯤ ꯀꯣꯟꯊꯣꯡ ꯃꯅꯥꯛꯇ ꯐꯝꯂꯒ ꯂꯩꯍꯧꯔꯦ ꯂꯩꯁꯅꯥꯗꯤ ꯑꯗꯨꯝ ꯏꯁꯤꯡ ꯁꯣꯛꯄ ꯂꯣꯏꯔꯒ ꯍꯥꯏꯅ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯏꯃꯨꯡꯗ ꯑꯗꯨꯝ ꯆꯪꯉꯤ ꯁꯣꯝꯗꯅ ꯄꯨꯁꯄꯥꯒ ꯍꯦꯝꯕꯒ ꯐꯥꯁ ꯐꯨꯗ ꯑꯃꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤ ꯔꯥꯖꯦꯁꯅ ꯗꯨꯀꯥꯟ ꯑꯃꯗ ꯄꯣꯠ ꯂꯩꯒꯦ ꯂꯥꯛꯄꯗ ꯄꯨꯁꯄꯥꯕꯨ ꯎꯔꯦ ꯄꯨꯁꯄꯥꯅꯗꯤ ꯔꯥꯖꯦꯁꯄꯨ ꯎꯗꯦ ꯔꯥꯖꯦꯁ ꯄꯨꯁꯄꯥ ꯎꯕꯗ ꯈꯔ ꯁꯥꯎꯔꯞꯅ ꯄꯨꯁꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯤ ꯑꯗꯨꯒ ꯔꯥꯖꯦꯁꯅ ꯄꯨꯁꯄꯥꯗ ꯀꯧꯔꯦ ꯄꯨꯁꯄꯥ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ ꯄꯨꯁꯄꯥ ꯀꯅꯥꯅꯣ ꯌꯦꯡꯂꯛꯄꯗ ꯔꯥꯖꯦꯁ ꯑꯣꯏꯔꯝꯃꯤ ꯍꯦꯝꯕꯅ ꯄꯨꯁꯄꯥ ꯃꯥꯗꯤ ꯀꯅꯥꯅꯣ ꯄꯨꯁꯄꯥꯅ ꯈꯨꯝꯃꯤ ꯈꯪꯗꯦꯗ ꯀꯗꯥꯏꯗꯩ ꯑꯉꯥꯎꯕꯅꯣ ꯑꯩꯒꯤ ꯃꯤꯡꯒ ꯀꯧꯔꯛꯇꯅ ꯔꯥꯖꯦꯁꯅ ꯄꯨꯁꯄꯥ ꯑꯩ ꯅꯉꯣꯟꯗ ꯌꯥꯝ ꯁꯣꯏꯈ꯭ꯔꯦ ꯑꯩꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯨ ꯄꯨꯁꯄꯥꯅ ꯔꯥꯖꯦꯁꯅ ꯍꯥꯏꯖꯔꯤꯕꯗꯣ ꯑꯣꯟꯊꯣꯛꯇꯨꯅ ꯍꯧꯒꯠꯂꯒ ꯆꯠꯅꯕ ꯇꯧꯔꯤ ꯄꯨꯁꯄꯥꯅ ꯍꯥꯏꯔꯦ ꯂꯥꯛꯑꯣ ꯍꯦꯝꯕ ꯆꯠꯅꯕ ꯇꯧꯔꯁꯤ ꯊꯨꯅ ꯑꯁꯨꯝꯅ ꯆꯠꯅꯕ ꯇꯧꯔꯤꯉꯩ ꯔꯥꯖꯦꯁꯅ ꯄꯨꯁꯄꯥ ꯅꯪ ꯑꯝꯇ ꯉꯥꯏꯈꯣ ꯍꯥꯏꯗꯨꯅ ꯄꯨꯁꯄꯥꯒꯤ ꯈꯨꯗꯥꯡꯗꯣ ꯍꯥꯏꯐꯦꯠꯇꯪ ꯄꯥꯏꯔꯨꯏ ꯄꯨꯁꯄꯥꯅ ꯔꯥꯖꯦꯁꯀꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯈꯤ ꯑꯗꯨꯒ ꯌꯥꯝ ꯊꯤꯅꯁꯨ ꯉꯥꯡꯂꯤ ꯍꯦꯝꯕꯅ ꯑꯃꯨꯛ ꯃꯤ ꯎꯁꯤꯠꯇꯦ ꯍꯥꯏꯗꯨꯅ ꯔꯥꯖꯦꯁꯄꯨ ꯐꯨꯕꯤꯔꯤ ꯔꯥꯖꯦꯁ ꯌꯥꯝ ꯊꯤꯅ ꯁꯣꯛꯑꯦ
ꯃꯃꯥꯏ ꯃꯃꯤꯠ ꯂꯣꯏꯅ ꯏꯅ ꯄꯨꯡꯉꯥꯡ ꯉꯥꯡꯂꯦ ꯄꯨꯁꯄꯥꯅ ꯌꯥꯔꯦ ꯍꯦꯝꯕ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅꯤ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯑꯦ ꯌꯥꯏꯐꯕꯅ ꯑꯦꯛꯖꯥꯝ ꯍꯜꯂꯛꯄꯗ ꯃꯤ ꯃꯌꯥꯝ ꯑꯣꯝꯁꯤꯟꯗꯨꯅ ꯂꯩꯕꯗꯨ ꯎꯔꯦ ꯌꯥꯏꯐꯕꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯕꯗ ꯔꯥꯖꯦꯁ ꯑꯣꯏꯔꯝꯃꯤ ꯌꯥꯏꯐꯕꯅ ꯔꯥꯖꯦꯁꯄꯨ ꯗꯣꯛꯇꯔꯗ ꯄꯨꯈ꯭ꯔꯦ ꯄꯨꯁꯄꯥꯁꯨ ꯃꯌꯨꯝꯗ ꯌꯧꯔꯦ ꯍꯦꯝꯕꯁꯨ ꯆꯠꯈ꯭ꯔꯦ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯀꯤꯁꯟꯁꯨ ꯂꯩꯁꯅꯥ ꯈꯣꯏꯒꯤ ꯀꯣꯟꯊꯣꯡ ꯃꯄꯥꯗ ꯑꯗꯨꯝ ꯂꯩꯔꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯧꯔꯛꯂ ꯐꯥꯎꯕꯗ ꯂꯩꯁꯅꯥꯒꯤ ꯃꯃꯥ ꯄꯨꯔꯅꯤꯃꯥꯅ ꯍꯜꯂꯛꯄꯗ ꯍꯩꯃꯥ ꯀꯤꯁꯟ ꯅꯪꯗꯤ ꯀꯩꯗꯧꯔꯤꯕ ꯀꯣꯟꯊꯣꯡꯁꯤꯗꯗꯤ ꯆꯪꯂꯛꯎꯗꯅ ꯀꯤꯁꯟꯅ ꯈꯨꯝꯃꯤ ꯏꯟꯗꯣꯝꯆꯥ ꯂꯩꯁꯅꯥ ꯉꯥꯏꯔꯝꯕꯅꯦ ꯂꯩꯁꯅꯥꯅ ꯀꯣꯟꯊꯣꯡꯗ ꯂꯩꯔꯝꯃꯣꯅ ꯃꯥ ꯀꯩꯅꯣꯝ ꯂꯧꯊꯣꯛꯎꯒꯦ ꯍꯥꯏꯗꯨꯅ ꯆꯪꯈꯤꯕꯅꯦ ꯄꯨꯔꯅꯤꯃꯥꯅ ꯑꯗꯣ ꯅꯪꯕꯨ ꯌꯨꯝꯗ ꯆꯪꯉꯒ ꯉꯥꯏꯕꯁꯨ ꯌꯥꯕꯅꯤ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯏꯟꯗꯣꯝꯆꯥ ꯀꯧꯊꯣꯛꯄꯤꯔꯛꯑꯒꯦꯀꯣ ꯀꯤꯁꯟꯅ ꯍꯣꯏ ꯏꯟꯗꯣꯝꯆꯥ ꯄꯨꯔꯅꯤꯃꯥꯅ ꯃꯆꯥ ꯂꯩꯁꯅꯥꯕꯨ ꯀꯧꯔꯛꯏ ꯍꯦ ꯂꯩꯁꯅꯥ ꯑꯣ ꯂꯩꯁꯅꯥ ꯂꯩꯁꯅꯥꯅ ꯈꯨꯝꯃꯦ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯑꯗꯨ ꯀꯟꯅ ꯀꯧꯔꯤꯗꯨꯕꯣ ꯄꯨꯔꯅꯤꯃꯥꯅ ꯍꯩꯃꯥ ꯅꯪꯅ ꯀꯤꯁꯟꯗ ꯀꯩꯅꯣꯝ ꯂꯧꯊꯣꯛꯎꯒꯦ ꯉꯥꯏꯔꯝꯃꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯦꯅ ꯀꯤꯁꯟꯗꯤ ꯉꯥꯏꯔꯒ ꯂꯩꯍꯧꯔꯤ ꯑꯗꯨꯒ ꯅꯪꯅ ꯏꯃꯨꯡꯗ ꯀꯩꯗꯧꯔꯤꯕ ꯂꯩꯁꯅꯥ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯉꯁꯥꯏ ꯀꯤꯁꯟꯅ ꯃꯥꯒꯤ ꯄꯥꯎꯈꯨꯝ ꯑꯃ ꯇꯥꯗ꯭ꯔꯤꯐꯥꯎ ꯌꯨꯝꯗ ꯍꯜꯂꯣꯏ ꯍꯥꯏꯕꯗꯣ ꯂꯩꯁꯅꯥꯅ ꯏꯃꯥ ꯑꯩꯗꯤ ꯀꯥꯎꯔꯨꯔꯦ ꯄꯨꯔꯅꯤꯃꯥꯅ ꯅꯪ ꯁꯤꯗꯤꯕꯀꯣ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯂꯩꯁꯅꯥ ꯀꯤꯁꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯒ ꯗꯥ ꯀꯤꯁꯟ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ ꯑꯁꯨꯛ ꯊꯦꯡꯂꯁꯤꯐꯥꯎ ꯀꯩꯗꯧꯔꯤꯅꯣ ꯁꯤꯗ ꯀꯤꯁꯟꯅ ꯈꯨꯝꯃꯤ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯗꯨꯅꯤ ꯑꯩꯗꯤ ꯍꯜꯂꯣꯏꯅ ꯂꯩꯁꯅꯥꯅ ꯑꯃꯨꯛ ꯍꯥꯏꯔꯤ ꯌꯨꯝꯗ ꯍꯜꯂꯣꯕ ꯊꯦꯡꯉꯦꯕꯁꯦ ꯀꯤꯁꯟꯅ ꯑꯩꯗꯤ ꯍꯜꯂꯣꯏ ꯍꯥꯏꯗꯨꯅ ꯍꯜꯂꯨ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯂꯩꯁꯅꯥ ꯎꯄꯥꯏ ꯂꯩꯔꯛꯇ꯭ꯔꯦ ꯂꯩꯁꯅꯥꯅ ꯇꯞꯅ ꯍꯥꯏꯔꯦ ꯗꯥ ꯀꯤꯁꯟ ꯃꯤꯒꯤ ꯃꯃꯥꯡꯗ ꯌꯥꯝ ꯐꯖꯗ꯭ꯔꯦ ꯍꯧꯖꯤꯛꯁꯦ ꯑꯗꯨꯅ ꯅꯪ ꯉꯁꯤꯒꯤꯗꯤ ꯆꯠꯂꯣꯕ ꯑꯗꯨꯒ ꯍꯌꯦꯡ ꯅꯨꯡꯊꯤꯜ ꯄꯨꯡ 3 ꯑꯗꯥꯏꯗ ꯑꯩ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯀꯦ ꯑꯗꯨꯗ ꯑꯩ ꯁꯣꯏꯗꯅ ꯍꯥꯏꯔꯒꯦ ꯉꯁꯤꯒꯤꯗꯤ ꯅꯪ ꯆꯠꯂꯣ ꯀꯤꯁꯟꯅ ꯈꯪꯗꯦ ꯑꯩꯗꯤ ꯁꯨꯡꯆꯠ ꯆꯠꯂꯣꯏ ꯅꯪꯅ ꯅꯨꯡꯁꯤ ꯍꯥꯏꯗ꯭ꯔꯤꯐꯥꯎ ꯂꯩꯁꯅꯥꯅ ꯌꯥꯔꯣꯏ ꯈꯪꯕꯗꯒꯤ ꯍꯣꯏꯕ ꯌꯥꯔꯦ ꯆꯠꯂꯣ ꯀꯤꯁꯟꯅ ꯂꯩꯁꯅꯥ ꯑꯁꯦꯡꯕ ꯂꯩꯁꯅꯥꯁꯨ ꯈꯨꯝꯃꯤ ꯑꯁꯦꯡꯕꯅꯦ ꯑꯗꯣ ꯌꯨꯝꯗ ꯍꯜꯂꯣꯕ ꯀꯤꯁꯟꯅ ꯍꯣꯏ ꯍꯜꯂꯒꯦ ꯑꯗꯣ ꯅꯪꯅ ꯑꯩ ꯌꯨꯝꯗ ꯆꯠꯅꯕꯅꯦꯅ ꯍꯥꯏꯖꯤꯟꯕ ꯑꯣꯏꯔꯝꯃꯗꯤ ꯌꯥꯔꯣꯏꯀꯣ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯂꯩꯁꯅꯥꯅ ꯅꯣꯛꯑꯒ ꯅꯠꯇꯦꯕ ꯑꯗꯣ ꯑꯩ ꯆꯪꯈ꯭ꯔꯒꯦ ꯏꯃꯥꯅ ꯉꯥꯡꯂꯅꯤ ꯍꯥꯏꯔꯒ ꯂꯩꯁꯅꯥ ꯏꯀꯥꯏꯅ ꯃꯃꯥꯏ ꯑꯣꯟꯊꯣꯛꯇꯨꯅ ꯃꯌꯨꯝꯗ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ ꯀꯤꯁꯟꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯍꯟꯈ꯭ꯔꯦ ꯁꯣꯝꯗꯁꯨ ꯍꯦꯝꯕꯒ ꯄꯨꯁꯄꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯍꯦꯝꯕꯅ ꯍꯥꯏꯔꯦ ꯄꯨꯁꯄꯥ ꯉꯁꯥꯏ ꯅꯨꯄꯥꯗꯣ ꯀꯅꯥꯅꯣ ꯄꯨꯁꯄꯥꯅ ꯈꯨꯝꯃꯤ ꯍꯦꯔꯥ ꯑꯩꯉꯣꯟꯗ ꯅꯍꯥꯟꯋꯥꯏ ꯀꯣꯏꯒꯦ ꯍꯥꯏꯔꯝꯕ ꯅꯨꯄꯥꯅꯦ ꯑꯗꯨꯗ ꯑꯩꯅ ꯌꯥꯈꯤꯗꯕ ꯑꯗꯨꯗ ꯃꯀꯣꯛꯇꯣ ꯆꯥꯛꯈꯤꯕ ꯑꯣꯏꯔꯝꯅꯤ ꯍꯦꯝꯕꯅ ꯑꯩ ꯈꯜꯂꯨꯔꯒ ꯁꯨꯝ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯑꯩꯁꯨ ꯑꯁꯥꯎꯕ ꯍꯦꯟꯈꯤꯕꯅ ꯃꯉꯣꯟꯗ ꯏꯀꯨꯠꯁꯤꯅ ꯐꯨꯕꯤꯔꯨꯔꯦ ꯍꯥꯏꯗꯨꯅ ꯍꯦꯝꯕ ꯄꯨꯁꯄꯥꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯁꯥꯗꯨꯅ ꯀꯞꯁꯤꯟꯅꯕ ꯁꯥꯗꯨꯅ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯄꯨꯁꯄꯥꯅ ꯍꯩꯃꯥ ꯍꯦꯝꯕ ꯀꯞꯂꯕ꯭ꯔꯣ ꯅꯪ ꯀꯞꯈꯅꯨꯁꯦ ꯅꯪꯅ ꯃꯥꯒꯤꯗꯃꯛ ꯀꯩꯒꯤ ꯀꯞꯇꯣꯏꯅꯣ ꯃꯥꯗꯤ ꯑꯗꯨꯅ ꯃꯇꯤꯛ ꯆꯥꯕꯅꯤ ꯍꯦꯝꯕ ꯅꯪ ꯑꯩꯕꯨ ꯂꯥꯟꯅ ꯈꯜꯂꯤꯔꯣ ꯍꯦꯝꯕꯅ ꯈꯟꯗꯦꯗ ꯅꯪꯁꯦ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯂꯔꯣꯏ ꯍꯥꯏꯗꯨꯅ ꯄꯥꯈꯠꯆꯕꯩ ꯋꯥꯅꯤ ꯄꯨꯁꯄꯥꯅ ꯈꯨꯝꯃꯤ ꯏꯁ ꯑꯗꯨꯒꯤ ꯑꯣꯏꯔꯦꯀꯣ ꯏꯕꯨꯡꯉꯣ ꯑꯩꯁꯦ ꯅꯪꯒꯤꯅꯤ ꯅꯪꯒꯤ ꯀꯩꯝꯇ ꯋꯥꯔꯨꯅꯨ ꯋꯥꯁꯦ ꯍꯥꯏꯗꯨꯅ ꯄꯨꯁꯄꯥꯅ ꯍꯦꯝꯕꯕꯨ ꯊꯦꯝꯂꯝꯃꯤ ꯍꯦꯝꯕ ꯆꯂꯥꯛ ꯌꯥꯝꯅ ꯍꯩꯕ ꯅꯨꯄꯥꯅꯤ ꯍꯦꯝꯕꯅ ꯄꯨꯁꯄꯥꯕꯨ ꯂꯧꯒꯦ ꯍꯥꯏꯗꯨꯅ ꯈꯟꯕ ꯅꯠꯇꯦ ꯄꯨꯁꯄꯥꯒꯤ ꯃꯔꯝꯅ ꯊꯨꯝꯕꯨ ꯀꯜꯂꯛꯇꯨꯅ ꯇꯧꯔꯤꯕ ꯉꯥꯛꯇꯅꯤ ꯄꯨꯁꯄꯥꯗꯤ ꯈꯪꯖꯗꯦ ꯍꯦꯝꯕꯅ ꯇꯥꯠꯍꯧꯔꯦ ꯄꯨꯁꯄꯥ ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯦ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯅꯪ ꯌꯥꯒꯗ꯭ꯔꯥ ꯄꯨꯁꯄꯥꯅ ꯍꯥꯏꯔꯣ ꯍꯦꯝꯕ ꯅꯪꯅ ꯍꯥꯏꯕꯗꯕꯨ ꯑꯩꯅ ꯌꯥꯗꯕ ꯌꯥꯎꯈ꯭ꯔꯕꯣ ꯍꯦꯝꯕꯅ ꯅꯪ ꯑꯁꯦꯡꯕ ꯌꯥꯅꯤꯀꯣ ꯄꯨꯁꯄꯥꯅ ꯈꯨꯝꯃꯤ ꯍꯣꯏ ꯍꯥꯏꯕ ꯍꯣ ꯅꯨꯡꯁꯤꯕꯧ ꯍꯦꯝꯕꯅ ꯄꯨꯁꯄꯥ ꯅꯪ ꯂꯥꯟꯅꯗꯤ ꯈꯟꯒꯅꯨꯀꯣ ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯑꯆꯦꯠꯄ ꯃꯔꯤ ꯍꯥꯏꯕꯗꯤ ꯀꯅꯥꯝꯇ ꯈꯪꯍꯟꯗꯕ ꯏꯕꯥꯅꯤꯇꯒꯤ ꯑꯣꯏꯕ ꯃꯔꯤ ꯑꯃ ꯊꯝꯅꯁꯦ ꯍꯥꯏꯔꯦ ꯄꯨꯁꯄꯥ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩ ꯍꯦꯝꯕꯁꯨ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯕ ꯃꯇꯨꯡꯗ ꯍꯦꯝꯕꯅ ꯑꯃꯨꯛ ꯀꯩꯗꯧꯔꯦ ꯄꯨꯁꯄꯥ ꯌꯥꯅꯤꯡꯗ꯭ꯔꯦ ꯁꯤ ꯅꯠꯇ꯭ꯔꯣ
ꯌꯥꯅꯤꯡꯗ꯭ꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯑꯩ ꯅꯪꯉꯣꯟꯗ ꯌꯥꯗꯕ ꯌꯥꯗꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯈꯤꯕꯅ ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯄꯥꯈꯠꯄꯅꯤ ꯄꯨꯁꯄꯥꯅ ꯈꯨꯝꯃꯛꯏ ꯈꯪꯉꯦ ꯑꯩꯁꯨ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕꯒꯤ ꯍꯥꯏꯕꯅꯤ ꯍꯥꯏꯕꯁꯨ ꯍꯦꯃꯅ ꯑꯃꯨꯛ ꯅꯪꯅ ꯑꯗꯨ ꯌꯥꯗ꯭ꯔꯒꯅ ꯑꯩꯈꯣꯏꯅꯤ ꯆꯦꯜꯂꯁꯤ ꯍꯦꯃꯅ ꯍꯥꯏꯔꯤꯕꯗꯨ ꯄꯨꯁꯄꯥꯅ ꯌꯥꯔꯛꯂꯔꯣꯏ ꯈꯟꯕꯒꯤꯅꯤ ꯆꯦꯜꯂꯁꯤ ꯍꯥꯏꯔꯤꯕꯅꯤ ꯄꯨꯁꯄꯥꯅ ꯈꯨꯝꯃꯤ ꯑꯩ ꯆꯦꯟꯕꯗꯤ ꯉꯝꯈꯤꯔꯣꯏ ꯑꯩ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤ ꯌꯨꯝꯗ ꯃꯇꯝ ꯈꯔ ꯂꯩꯈꯤꯒꯦ ꯍꯦꯃꯅ ꯄꯨꯁꯄꯥ ꯅꯪ ꯈꯜꯂꯨꯗ ꯅꯪ ꯅꯨꯄꯤꯅꯤ ꯃꯨꯟꯅꯗꯤ ꯈꯜꯂꯨ ꯅꯪꯉꯣꯟꯗ ꯌꯥꯗ ꯌꯥꯗꯦ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯅꯨꯄꯤꯒꯤ ꯄꯨꯟꯁꯤꯗꯤ ꯌꯥꯝ ꯂꯨꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅꯤ ꯆꯦꯟꯕꯅ ꯐꯅꯤ ꯄꯨꯁꯄꯥꯅ ꯍꯦꯝꯕ ꯆꯦꯟꯕꯗꯤ ꯑꯩ ꯉꯝꯈꯤꯔꯣꯏ ꯑꯗꯨꯅ ꯅꯪꯅ ꯍꯥꯏꯕꯗꯣ ꯑꯩ ꯌꯥꯔꯒꯦꯕ ꯍꯦꯃꯅ ꯃꯨꯟꯅꯗꯤ ꯈꯜꯂꯨ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯨꯄꯥꯁꯤꯡꯕꯨ ꯄꯪꯊꯥ ꯊꯥꯖꯒꯅꯨꯀꯣ ꯄꯨꯁꯄꯥꯅ ꯈꯨꯝꯃꯤ ꯍꯦꯝꯕ ꯑꯩꯅ ꯅꯪꯉꯣꯟꯗ ꯊꯥꯖꯗꯕ ꯀꯩꯁꯨ ꯂꯩꯇꯦ ꯑꯩꯈꯣꯏ ꯑꯅꯤ ꯑꯁꯨꯛ ꯌꯥꯝ ꯅꯨꯡꯁꯤꯅꯩꯁꯤꯗꯤ ꯑꯗꯨꯅ ꯍꯦꯝꯕ ꯑꯩꯅ ꯀꯩꯁꯨ ꯊꯥꯖꯗꯕ ꯂꯩꯇꯦ ꯍꯦꯝꯕꯅ ꯑꯃꯨꯛ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯁꯨ ꯇꯨꯝꯅꯕ ꯇꯧꯔꯣ ꯊꯦꯡꯉꯦ ꯑꯩꯁꯨ ꯇꯨꯝꯂꯒꯦ ꯍꯌꯦꯡ ꯄꯨꯡ 1 ꯑꯗꯥꯏꯗ ꯏꯕꯥꯅꯤ ꯊꯦꯡꯅꯔꯁꯦ ꯍꯥꯏꯗꯨꯅ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯅꯔꯒ ꯃꯈꯣꯏ ꯑꯅꯤ ꯐꯣꯟ ꯑꯗꯨ ꯊꯝꯅꯈ꯭ꯔꯦ ꯁꯣꯝꯗꯅ ꯀꯤꯁꯟ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯍꯔꯥꯎꯃꯟꯗꯅ ꯃꯥ ꯑꯍꯤꯡꯗꯨꯃ ꯇꯨꯝꯂꯔꯣꯏ ꯈꯜꯂꯦ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯇꯦꯕꯜꯗ ꯐꯝꯂꯒ ꯗꯥꯏꯔꯤꯗ ꯂꯩꯁꯅꯥꯗ ꯃꯥꯅ ꯅꯨꯡꯁꯤ ꯍꯥꯏꯈꯤꯕ ꯑꯃꯗꯤ ꯂꯩꯁꯅꯥꯅ ꯍꯥꯏꯔꯛꯄꯁꯤꯡꯗꯣ ꯗꯥꯏꯔꯤꯗꯨꯗ ꯏꯁꯜꯂꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯀꯌꯥ ꯁꯥꯒꯠꯇꯨꯅ ꯀꯤꯁꯟ ꯊꯣꯡꯅꯥꯎꯗꯣ ꯍꯥꯡꯗꯣꯛꯇꯨꯅ ꯊꯥꯕꯜ ꯃꯉꯥꯜꯕꯨ ꯌꯦꯡꯂꯒ ꯃꯊꯟꯇ ꯈꯟꯖꯩ ꯑꯗꯨꯒ ꯗꯥꯏꯔꯤꯗꯨꯗ ꯏꯁꯜꯂꯦ ꯀꯤꯁꯟꯅ ꯗꯥꯏꯔꯤꯗꯨꯗ ꯑꯁꯨꯝꯅ ꯏꯔꯤ ꯉꯁꯤꯗꯤ ꯊꯥꯕꯜꯁꯦ ꯌꯥꯝ ꯐꯖꯩ ꯂꯩꯁꯅꯥ ꯉꯁꯤꯒꯤ ꯊꯥꯕꯜ ꯐꯔꯕ ꯑꯍꯤꯡꯁꯤꯗ ꯑꯩꯈꯣꯏ ꯑꯅꯤ ꯐꯝꯃꯤꯟꯅꯗꯨꯅ ꯊꯥꯕꯜ ꯃꯉꯥꯜꯁꯦ ꯌꯦꯡꯃꯤꯟꯅꯔꯕꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤꯀꯣ ꯊꯥꯕꯜꯒꯤ ꯃꯉꯥꯜꯗꯁꯨ ꯅꯪꯅ ꯌꯥꯝ ꯍꯦꯜꯂꯦ ꯐꯖꯕꯁꯨ ꯈꯪꯗꯦ ꯉꯁꯤꯁꯦ ꯑꯩ ꯌꯥꯝ ꯍꯔꯥꯎꯏ ꯂꯩꯁꯅꯥ ꯅꯪꯗꯤ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯀꯔꯤꯝꯇ ꯐꯥꯎꯗꯕ꯭ꯔꯥ ꯐꯥꯎꯔꯝꯂꯣꯏ ꯅꯪꯗꯤ ꯈꯪꯉꯦ ꯂꯩꯁꯅꯥ ꯅꯪꯁꯦ ꯑꯩꯒꯤꯇ ꯑꯣꯏꯖꯒꯦꯀꯣ ꯗꯥꯏꯔꯤꯗꯣ ꯈꯨꯝꯖꯤꯟꯗꯨꯅ ꯃꯄꯥꯜꯗ ꯊꯣꯛꯂꯛꯂꯒ ꯀꯣꯏꯆꯠ ꯆꯠꯂꯦ ꯑꯗꯨꯒ ꯏꯁꯩꯁꯨ ꯉꯪꯂꯦ ꯑꯁꯨꯝꯅ ꯌꯦꯡꯖꯩ ꯅꯪꯁꯦ ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗꯦ ꯉꯥꯎꯖꯩ ꯉꯥꯎꯖꯩ ꯃꯤꯠꯀꯨꯞ ꯈꯨꯗꯤꯡ ꯅꯪꯇꯒꯤ ꯋꯥꯈꯜꯗ ꯑꯀꯟꯕ ꯅꯣꯡꯂꯩ ꯀꯌꯥꯅ ꯊꯤꯡꯕ ꯉꯝꯂꯔꯣꯏ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯑꯗꯨꯒ ꯃꯥ ꯅꯣꯛꯐꯦꯠꯁꯨ ꯇꯧꯔꯤ ꯈꯪꯗ꯭ꯔꯦꯗ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯌꯥꯝꯅꯁꯨ ꯅꯨꯡꯁꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯑꯗꯨꯝ ꯅꯣꯡꯉꯥꯟꯈ꯭ꯔꯦ ꯂꯩꯁꯅꯥ ꯉꯟꯅ ꯍꯧꯒꯠꯂꯒ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯤꯉꯩ ꯂꯩꯁꯅꯥ ꯃꯀꯣꯛꯇꯣ ꯀꯟꯅ ꯆꯤꯛꯂꯛꯑꯦ ꯂꯩꯁꯅꯥ ꯃꯀꯣꯛ ꯆꯤꯛꯃꯟꯕꯗꯒꯤ ꯐꯃꯨꯡꯗ ꯆꯪꯂꯛꯑꯦ ꯍꯧꯒꯠꯄ ꯉꯝꯗ꯭ꯔꯦ ꯃꯀꯣꯛꯇꯨ ꯆꯤꯛꯃꯟꯗꯅ ꯄꯨꯔꯅꯤꯃꯥꯅ ꯂꯩꯁꯅꯥ ꯂꯩꯁꯅꯥ ꯍꯧꯒꯠꯂꯣꯅꯦ ꯅꯪꯕꯨ ꯍꯥꯏꯗꯨꯅ ꯂꯩꯁꯅꯥꯒꯤ ꯀꯥꯗ ꯆꯪꯂꯛꯑꯦ ꯂꯩꯁꯅꯥꯅ ꯏꯃꯥ ꯑꯩ ꯀꯣꯛꯁꯦ ꯆꯤꯛꯃꯟꯗꯅ ꯍꯧꯒꯠꯄ ꯉꯝꯗ꯭ꯔꯦ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ ꯉꯁꯤꯗꯤ ꯄꯨꯔꯅꯤꯃꯥꯅ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯄꯣꯊꯥꯖꯔꯣ ꯅꯁꯥꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯑꯃꯨꯛ ꯅꯥꯔꯛꯀꯅꯤ ꯏꯃꯥ ꯏꯔꯨ ꯂꯨꯖꯔꯨꯈꯤꯒꯦꯀꯣ ꯆꯥꯛ ꯊꯣꯡꯅꯕ ꯄꯣꯊꯥꯔꯣ ꯍꯥꯏꯗꯨꯅ ꯄꯨꯔꯅꯤꯃꯥ ꯊꯣꯛꯈ꯭ꯔꯦ ꯂꯩꯁꯅꯥꯅ ꯗꯥ ꯀꯤꯁꯟꯗꯨꯕꯨ ꯃꯥꯅ ꯍꯥꯏꯔꯤꯁꯤꯕꯨ ꯑꯁꯦꯡꯕ ꯑꯣꯏꯔꯖꯥꯠꯂꯅꯦ ꯑꯁꯦꯡꯕꯗꯤ ꯃꯥꯜꯂꯤꯗ ꯈꯪꯗ꯭ꯔꯦꯗ ꯑꯩꯁꯨ ꯌꯥꯔꯦꯅ ꯍꯥꯏꯔꯒꯨꯝꯁꯨ ꯇꯧ ꯑꯣꯟꯊꯣꯛꯅꯗꯤ ꯀꯥꯏꯈ꯭ꯔꯦꯗꯀꯣ ꯂꯩꯁꯅꯥ ꯅꯪꯅ ꯇꯧꯔꯤꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ ꯂꯩꯀꯥꯏꯒꯤ ꯅꯕꯨꯡꯁꯤꯗ ꯏꯃꯥ ꯍꯣꯏꯅ ꯈꯪꯂꯒꯅ ꯀꯝꯗꯧꯅꯤ ꯑꯩꯗꯤ ꯑꯗꯨꯒ ꯌꯥꯏꯐꯕꯒꯤ ꯋꯥ ꯑꯃ ꯇꯥꯗ꯭ꯔꯗꯤ ꯑꯩꯅ ꯂꯧꯔꯤꯕ ꯐꯤꯔꯦꯞꯁꯦ ꯆꯨꯝꯂꯤꯕ꯭ꯔꯥ ꯑꯩꯗꯤ ꯃꯥꯒꯨꯝꯅꯗꯤ ꯇꯧꯅꯤꯡꯗꯦ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯑꯃꯗꯤ ꯈꯪꯂꯒ ꯊꯕꯛꯁꯦ ꯇꯧꯕꯅꯗꯤ ꯐꯩ ꯅꯍꯥꯟꯒꯤ ꯅꯨꯄꯥꯗꯨꯗ ꯑꯩꯅ ꯍꯥꯏꯈꯤꯕ ꯋꯥꯗꯨꯕꯨ ꯃꯥ ꯍꯥꯏꯗ꯭ꯔꯖꯥꯠꯂꯅꯦ ꯐꯠꯇꯦꯗꯀꯣ ꯅꯣꯏꯁꯦ ꯌꯥꯏꯐꯕ ꯅꯪ ꯅꯣꯡꯃꯗꯤ ꯑꯁꯦꯡꯕꯁꯦ ꯈꯪꯂꯛꯄ ꯑꯣꯏꯌꯨꯀꯣ ꯑꯩꯅ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯃꯛꯇ ꯑꯣꯏꯔꯗꯤ ꯋꯥꯁꯦ ꯍꯥꯏꯗꯨꯅ ꯂꯩꯁꯅꯥ ꯃꯃꯤꯠꯇꯒꯤ ꯃꯄꯤꯁꯨ ꯇꯥꯔꯤ ꯄꯨꯔꯅꯤꯃꯥ ꯏꯔꯨꯖꯔꯨꯕ ꯀꯥꯔꯛꯏ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯗ ꯀꯧꯔꯤ
Laisna, nang bukhara farabro? Laisna na khumi. Khangde ima, kokche adum chiklaga leire. Punima na chak loiduna. Machanupi Laisna da chak khara chasil loiduna. Punima na chak inbirami. Aduga kok chikpagi guli su pijarmi. Laisna na, yare, ima nang potha zero. Ngasai de waram lani. Ngasidi ima na thaba khaisu loina tarobani na. Punima na, ai gidi khalunu. Ichada naba phana phona ko. Ima na thaba kitang tobobu kaigi wadoino. Wadeda. Ima ahal khara unarukhi. Lakliba thasida nababunga. Nopagi ke usop ama katke na khale. Potharo phajana. Ima ngayak chaluki ge ko. Laisna na khumi. Hoi ima thongdu kitang ngasin biram. Punima na laikai ge han unaba chatkirami.